Hi mayam masigi video se hanaki video nebako hanaki video habadi thabal competition da first prize lawrapagi akhoi mayam haunaraga picnic chatpane ba adugi video oidoine ado akhoi hoji gari ngai ado matam su thengmana loire phajana thenge ba du ni do akhoi ado mayam pung 11 makhai tarabawda gari je sunglak lakte bako ado ito sunglak laktabda ngai ba wasale ngai ba warabani nga ha sumoya sum na phagi tarogan enjoy tawna leire ado sarak siga gari se lakthure bako ado gari se lakpasida mon mayam na haraudana gari se kamai khamdino aina mon mayam phatmung chongdana leirine bako ado gari se last ta kari orame bus orame bako ado mayam makoi gari karaga mai gi apamba sita phamna gre aduga isai thajalaga mai jagoi sabo isai sakbo full enjoy tawraga mafam do yona ba khoi mayam punna chabinare ba ko haraudana ado mafam do yoraga mayam da jenghalake kamai tawre na ado mafam do yoraga dada amna papor hawre ba ko papor hawbse aina hawge ba ma yade ma hawge do mana hawbdo aina phammaga jengaga leine ba ko ado ide baina video se nambane aduga sonana salad kari krang hinjang semi sonana khara phamaga gap mariri yengo me mafam sigi phajaba sikam phajayengo ising yamna leite bo khitang lay ado nungata ne aduga chingju lay yam phajai ado si numita phajana chak su thenge aduga karim su enjoy tawrte ba khoi mayam khali chak se cha loi baga jum da lae ba ko pura theng bada hai se pung 3:30 ta dore ba khoina chak cha bada aduna seise kharamna chak hinjang honari aduga akhoi chak charaga aduga loibaga sum chatle chapanina du jamna nungai hodre adubu sigi matam dudi haidi yamna nushi hai tare ado aina video se yamna lo hodre ba sigi kano do aina matam duga di ai blog namdabanina aina video se matek sum haidi loksala thamase aina dum ngasi memory oina baina mayam da hapsarak pane ado mayam video se ai side lo sunjurage bye bye tata